ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯠ 28ꯗ ꯀꯦꯁ ꯇꯥꯕꯅꯦ ꯃꯔꯝ ꯈꯔꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯐꯣꯡꯕ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏꯐ ꯊꯥꯅꯕ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯅꯦꯠꯋꯥꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯦ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯅꯣꯡꯁꯦ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯑꯗꯨꯒ ꯅꯨꯡꯁꯥꯁꯨ ꯑꯗꯨꯝ ꯁꯥꯕ ꯑꯗꯨꯒ ꯅꯣꯡꯁꯨ ꯇꯥꯕ ꯑꯗꯨ ꯃꯈꯣꯏꯅ ꯅꯣꯡꯁꯦ ꯁꯤ ꯐꯖꯅ ꯇꯥꯗꯧ ꯃꯥꯜꯂꯦ ꯐꯖꯅ ꯃꯊꯛꯁꯦ ꯑꯗꯣ ꯉꯁꯤ ꯃꯦꯗꯤꯌꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯩꯈꯣꯏꯒꯤ ꯖꯁ ꯍꯥꯏꯗꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯣꯀꯦꯠꯁꯤꯡꯗꯤ ꯎꯅꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯎꯅꯔꯅꯤ ꯑꯗꯨ ꯁꯤꯃ ꯂꯩ ꯑꯗꯨꯒ ꯈꯛꯇ ꯊꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯡꯁꯤ ꯌꯥꯝꯅ ꯐꯣꯡꯕꯤꯗꯕꯒꯤ ꯃꯌꯥꯝꯁꯨ ꯊꯦꯡꯅꯕꯤꯔꯝꯕꯅꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯊꯣꯛꯄ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯑꯩꯈꯣꯏꯅ ꯂꯩꯖꯔꯛꯄꯗ ꯅꯪꯒꯤꯗꯃꯛꯇ ꯁꯤ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯈꯔ ꯊꯦꯡꯅꯖꯔꯛꯄꯗ ꯍꯧꯖꯤꯛ ꯁꯤꯕ ꯌꯥꯖꯔꯛꯄꯗ ꯍꯧꯖꯤꯛ ꯁꯤꯕ ꯌꯥꯕ ꯂꯩꯕꯒꯤ ꯀꯥꯏ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯝꯗ ꯑꯣꯏꯅ ꯅꯩꯅꯕꯗꯧꯅ ꯂꯩꯕꯒꯤ ꯀꯥꯏ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯝꯗ ꯑꯣꯏꯅ ꯅꯩꯅꯕꯗꯧꯅ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯄꯥꯎꯁꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯌꯦꯡꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯔꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯀꯣꯚꯔꯦꯖ ꯇꯝꯕꯤꯔꯒ ꯑꯗꯨ ꯂꯩꯔꯤꯕ ꯏꯁꯇꯥꯐꯁꯤꯡꯗꯨ ꯆꯨꯝꯅ ꯇꯧꯅꯤꯡꯉꯒꯁꯨ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯗꯨꯕꯨ ꯆꯂꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯣꯅꯔꯁꯤꯡꯗꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝ ꯑꯆꯨꯝꯕ ꯄꯥꯎꯁꯦ ꯐꯣꯡꯗꯕꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯁꯤꯒꯨꯝꯕꯁꯤꯁꯨ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯌꯥꯝꯅ ꯑꯃꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝꯅ ꯀꯔꯝꯕ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯂꯩꯅꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯈꯨꯗꯤꯡꯃꯛꯁꯦ ꯕꯤꯖꯤꯅꯦꯁꯅꯤ ꯍꯥꯏꯕꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ